ngasi phong ki ba tuan ba se phong sing ama se maru ebe I pauk sing khongwacharaga Manipur top channel gi maikei gi ma'am da share tawjaraki dugmi haujuk Manipur da thokliba thokdo thok ma'am COVID-19 gi matang si yamna mak lebak thiba haiba matang no yokshilaglabni ma'am nongmada mi yamna sigalakpadagi pulap mai thare India gi atopa state kya COVID-19 positive oiduna siba mi gi masing angak pa phangna wangkhalakpadagi Ashiba haksang sing adu public Crematorium ground punna puloiba thengnabagom state asidasu covid na maram oiduna mi sibigi sang leptana hengalakpadigi minu thongda leiba public crematorium da Ashiba haksang sing punna puloibigi thabak sathaba hore amazum hiram asigi matangda IMC na salaiba public crematorium asida zamandar oina thabak tawba Anwar ga pauksi asiga akhandana wari sanabada mahakna hai Thasi ahan basayul lagi hauna state asida covid positive oiduna mi sibigi sang leptane hengalakpadagi public crematorium asida Ashiba sing punna puloibigi thabak sathaduna lakibani public crematorium asida IMC gi oibi staff board padagi lanai oina miyoi taruk nektuna thabak tawri ngasi khaktada miyoi taragumdai poloiki asumna ngarang su mafam asida Ashiba sang tara poloiki asumna me yahan basayol lagi hauduna ngasi phawbra nongmana miyoi taragi sang adumak poloiduna lakli limit khudingi missing yamna poloi rakosida award pa madi khudong sa ba kya amadi thengnari haksang sing ngasi poloina ba Tyre amanba singba thibada khudong sa ba kya ama sauna mayoknari crematorium asida haksang ama poloibada sing thau Tyre na singba mathau taba polam sing langbada sarauna lupa lising tare rom sangi maram asina hairiba senpham sing asi district authority degi lawi haina su makna makhata ki makna makhata na hai minu thongda leiriba public crematorium asi IMC gi lamda leibini amasum adubu dharmasalada leiba nan manipuri singna IMC ga yanaba magi makhada makhoina mafam asi sarakna haukiba sahi inglising go samapan maudra dagina maudra ga mathoi adu waidagi semga sagatuna state asida leiba nan manipuri sing siba yabada su mafam asida puloibagi thabak sathari hairi ma masa ma haukiba sahi inglising go samapan maudra ga taruktagi IMC da contract sweeper oina thabak sanglakibani tha taruk leiraba matung IMC gi nauna unclaimed body sing puloibagi thaba asida Panana mi watpadagi matam adudagi hauna IMC gi makhada makna Manipur gi oina unclaimed body singi aroiba mathau mangam pangthokpagi thaba asi panaduna lakhibane so hairi hauju phawbada sai ing kunga manga rom thabak tarok laba asida laingakna regular oina lauksin bidana leibana laingaki employees ama oibigi phangphom thokpa kya phangdana lakli haujuk su COVID-19 gi laisat asina maram oiduna laiba asigi sarangnaba matam asida laisat asina maram oidun laikhidraba amadi makhoi gi maram dam singda puloibada khudong sadraba miyoi kayabo makna puloibigi thaba asi tawriba sida laingakna ahenba miyeng sanghaninge so hairi COVID-19 positive oiduna laikhidraba miyoi singa sibu puloibigi thabak thoramasi leptana satharakpada karigumba khudong thibadigi laisat asi launarakpa tarabadi laingakna makidama kari tabigadoribagi amadi amasum oibana kari khudong saba pigadagi haibana singbu wafam kya mahakna laingaki mafamda hanglakli haina pausna makhatana phungdoragli yamna mak laibak thibini myam sigi video sisu social media da viral oikhrabani Manipur da sumaina mathau mangam pangthokpigi COVID-19 na laikhidraba miyoi singi myam section na lamina sen Manipur top channel gi maikei degi su myam da appeal tawjari amasum makhasa tajarak poina topa maruiba paukhraga myam na thamjagi myam na phuktaminasi Makasa tharak poina to pau mana Ganga turel da Ashiba haksang sabun tau tharakle Nomada COVID-19 na miyoi lising marigi mathakta sibagi tamthiraba phibam ama laiba asina mayuk naringe gi sairakta ngarang Bihar gi Bruxer Ganga turel gi Isiel da miyoi sakya gi Ashiba haksang tau tharakhraba tungda ngasina Uttar Pradesh gi Gazipur da turel asimakta da miyoi sakya gi Ashiba haksang sing tau tharakhre Masum report asigi matung ina tawtharaliba pumtharaba haksang sing adugi namthiraba manam sing aduna mafam kya paksana namnarakpadagi maikei adomna COVID-19 gi laisat sandorakadra haibigi pakhatnare lamdam adugi miyamna singnaribasi torel tawtharaliba haksang sing adu COVID-19 na naduna sigiba oiramgani haibasini Khungang lamdam na COVID-19 na siba singi aroiba mathau mangam pangthoknaba akaknaba satna kangnot leitabadagi makhoigi imung manung singna haksang sing adu Ganga turel da thadarakpa oiramgani haina makhoina thajari Ashiba haksang sing aduna turel gi ising mosil halagani masina maram oiduna tamthiraba virus asi paksana sandoklagani haina lamdam adu khundariba miyamna kinabana lori saira asida local administration wathok adu thijinba hokre
ꯒꯥꯖꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ MP ꯁꯤꯡꯍꯥꯅ ꯍꯥꯏ ꯄꯥꯎ ꯑꯗꯨ ꯐꯪꯂꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯕꯤꯍꯥꯔꯒꯤ ꯕꯨꯀꯖꯥꯗ ꯒꯪꯒꯥ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯀꯣꯟꯕꯗ ꯊꯣꯛꯈꯤꯕꯅꯤ ꯕꯨꯀꯥꯖꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯨꯅꯤꯌꯟ ꯖꯜ ꯁꯛꯇꯤ ꯃꯤꯅꯤꯁꯇꯔ ꯖꯒꯦꯟꯗ꯭ꯔ ꯁꯤꯡꯍ ꯁꯈꯋꯥꯇꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯕꯤꯍꯥꯔꯒꯤ ꯕꯨꯛꯁꯔ ꯂꯝꯗꯝꯗ ꯒꯪꯒꯥ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯃꯌꯥꯝ ꯇꯥꯎꯊꯔꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯀꯗꯕꯅꯤ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯏꯃꯥ ꯒꯪꯒꯥꯕꯨ ꯁꯦꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯂꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠꯁꯤꯡꯅ ꯃꯁꯤꯗ ꯃꯉꯝ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯁꯦꯈꯋꯥꯇꯟ ꯇ꯭ꯋꯤꯠ ꯇꯧꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃ ꯁꯤꯔꯝꯂꯦ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯑꯟꯗꯤꯝ ꯖꯥꯇꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯦꯟ ꯃꯅꯨꯡꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯑꯃ ꯅꯧꯅ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯉꯔꯥꯡ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯤꯗꯥꯝ ꯍꯔꯤꯅꯝꯁꯩ 39 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯧꯅꯨꯡꯖꯥꯎ ꯀꯧꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯪꯗꯨꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯃꯍꯥꯛ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯖꯤꯛ ꯑꯟꯗꯤꯝ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯕꯣꯏꯁ ꯍꯣꯁꯇꯦल ꯑꯃ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯥꯒꯠꯂꯤꯕ ꯕꯣꯏꯁ ꯍꯣꯁꯇꯦल ꯕꯤꯜꯗꯤꯡꯒꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯃꯊꯣꯟꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 9:40 ꯇꯥꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯔꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯂꯒ ꯃꯇꯨꯡ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯌꯨꯗꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯕꯁꯤꯡꯅ ꯂꯩꯀꯥꯏ ꯐꯥꯎꯗꯨꯅ ꯈꯣꯡꯅ ꯆꯠꯈꯤꯕꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯈ꯭ꯔꯦ COVID-19 positive oirabi miyoi ahum isolation taunaba community home isolation center tamna pubinabagidama ambulance amatana lokhatpa laktabadagi mayumdagi center fawba makhona chatkre amasum thaudo asi Imphal West district ki manungsana laiba langthabal Mantri Khong Awang Laikai da thokibani thaudo asigi matang imung manungi miyoi singna pauksi asida hai tha asigi mapanda laikai asidagi COVID-19 positive oiraba ahal ama ambulance leitabana maram oiraga hospital da layengba nangdana laikhidraba matung ngasi lang thabal da leiba club singna AC asigi MLA ka tanaduna laikai asida miyoi sa maram COVID test tawki Maduda miyoi ahum COVID positive oirakpadagi makha taba treatment gidamak langthabal constituency gi oina Kanchipur da leiba standard robot school da hangba community home isolation na pubinaba ambulance ama thabiraknaba mari leinaba singda haijaki numidang wairam phawbi ambulance ngairaba matungda ambulance tharakpa ngamlaroi haina hairakpadagi COVID positive oiraba miyoi ahum adu laikai kya phawraga khongna center phawba chatki asigumba lainga amadi mari leinaba singi thausadaba mataw asina nungsitta phawba sandokpa ngamle hairiba laina lasat asi hena sandoknaba masa ama oire maram asina hiram asida laingakna amadi miyeng changbiduna constituency gi oina hangliba community home isolation center sing the ambulance amamam soiduna thambinaba laingaki pukning singsilakli haina pawsina makhatari loisilakpo ina topa content amana nauna lakpa mamalda alu kg da lupa 19 pire Nongmada sangdraba yadraba postagi mamal tangkak anirak thokraba matungda makhatana ahumrak suboina ngasi Essential Commodities Act 1955 ki section 3 gi makada Manipur lengana thokiba postagi mamalda alu kg amada lupa 19 pire Manipur lengaki CAF NPD ki commissioner Bobby Waikhom ni hiramasigi matangna thokiba sirol asina hai maruoina Tampaki district mangada satna ba thokiba potlam 18 gi mamal hongdo hongjil leire amasum mangal wholesale kg samada lupa lising tare kasani retailer singdana kg amada lupa humdraga manga alu wholesale kg samada lupa lising maga satre retailer singdana kg da lupa 19 tilhau wholesale dana kg samada lupa lising ani ga satru retailer singdana kg da lupa 39 sanam akupa amadi apaubana kg da mathangsina lupa samaga 19 amadi samaga nifu moro akangba kg da lupa sani ga 19 ni Sini wholesale da kg samada lising mariga sahum retailer singdana lupa nifuga taret hawai musori akupa mayai oiba asauba mathangsina kg da lupa chama maudra amadi marfu moida kg nifuga manga bag da lupa lising ga sahum amadi retailer singdana kg da lupa 19 manga ata kg nifuga manga gi bag da lupa lising ga sani ga yankai
Palm oil liter taraga mangada lupa lising aniga sani hawai mairong bi apauba madi akupana lupa samaga kun amadi sama mug dal kg da lupa samaga kun refined asa thau liter taraga mangada lupa lising aniga samri sagol hawai akupa amadi apaubana kg da lupa samaga kun ga manga amadi samaga manga Parmal seng kg sama da lupa lising marigi sahum retailer singdana kg da lupa nifu taret amasum UP sengdana kg sama da lupa lising mariga sama retailer singdana kg da lupa nifu ga marini nauna tholiba posai singi mamal singa sidagi wholesale amadi retailer singna hena yolodabane adubo Susampur amadi Fairjol district ki oina di mamal singa sidagi lupa amamam hengatkani loinana matamgi matungina postagi mamal asi hongdo hongjil lakani haina lenga ki yathang asina hairi Ningsing bayay state asida COVID-19 gani subo web kan khalak pa horak padagi section thorang lokot poina lenga na curfew amadi cantonment zone laukthokpagi khudong sa balawraga postagi mamal hengana yondana ba Essential Commodities Act 1955 ki section 3 gi makhada tangkak anirak thokna semdok simjin tawraga postagi mamal lep khipa laikhre yathang singa sida pn dabadagi tongan ba mahiroi loop amadi CSO singna nauna postagi mamal lep na ba kayarak hana phungdokhiba laikhrabani hainasu pausna makhatana phongdorakli adugi me hausiku nadi matang sa lusinjrage anaubi pausing singso isudna myam update pijarake pathok sagi bidso khiba lan khiba kya yars myam ngak pigani aduga hausiku nadi matang sa kainar sen thank you